Pantaduna wari sanadre. Haifet kaunaramlaga magi thokpa thaiduna lagnare. Thoibina mangromda khara hena lapthokhibaga Cecilia na hanglei. Kanano? Angangnida. Angangniba. Student ni akhoi department ki haiba. Kaidorage? Kaistawdeda samhangbani. Yam harawna kaunabaduda. Harawna kaunadradi kaplaga kaunagadrane. And why are you questioning me? Why sadanai? Pura berani yambong nangsi. Asi hairamlaga Cecilia mang thaduna chakhatli. Purna kitang kari tawkhre haibagi bhabda pishum anidu thangatuna yengi. Khongkap khara hangat khriba nupidugi tungda tapna chatli. Mabu kari masak utkre. Yamna obvious oiman khrabra. Wahang ama tawrakliba sigi maram. Pakhatpa lutsinningbagi wa natte. Magidi tasingnana thamoigi wa Cecilia da haiduna khanghan khrabani. Mana pamdribadi thoibigi masak khangkhiba aduni. Wari khangbadudi kaide. Adubu masak adudi khanghaningde. Sunil ne nupi ani amane hana na leiramle. Cecilia ga purnaga lakpaduda complain tawrai. Yam kuin changida. Somda kangdana sinadawri. Cecilia noi. Kuhidradi kaino. Noi shuwa khangde he. Khangjinadaba he. Nupi singdu noi. Purna na isinga haimahi kharga puraklibadu pirai. Makhoi masen amamam lauduna thakpa hawi. Ishing hana thai. Nupi anido Cecilia gi mamanabini. Mafamduda room search tawba laklibani. Aduna broker duga koi chatpada loina wana raba ngaktani. Purna na hena wai. University hek halakpaga kaurakpadagi adum thoklaklibani. Purna na nakaldagi hairai. Pamba yauraba room. Room se proper ventilation yawba pamiba. Ngasaidudi room amana yauraga amana yaudaba ngakta. Khara thiraga dum phangnida adubudi. Yambong hoigi apartment to yai. Yam nungai ni haba. Mafam su chawi balcony ga da pura samang dawna le. Ibema moigi da rent yam yami aduini. Kaya thige? Sunil na khomlei. Akhoi gi du 40k thi. Purna ibani share tawkhibada yambabudi natre. Ado akhoi shu kuina leiraroida duda. Kaige? Purna so apartment ama leinaba plan kanna tawri. Rent nataba. Masu thabak se sida phajana settle tawrabani na ko. Rent thibagi mahutta ama leishin bana pharaba. Adai aishu yum kai panbai matang ama laabani na mafam yengi bani. Tama Sunil gisu rent nataba thirira. Hoi, aduda tare. Yambong gidi mafam hongdoira. Sida dum yengdoira. Khangdrida. University nakpa yengini. Sisuna idana do. Purna gidi moi oza amana moi gi manakta ama leyena nahan yengulawana kaurabani. Yenguraba. Yengba chatpado pharak tadana chatrida. Adudi Cecilia la ingedi yengmina horo kaino. Magi so pamba khanjanaba. Makhoi masen onsinnaraduna maya higatli. Purna sunoksinnaraduna khumi. Yengni ba. Asi haina Sunilda mamittu yenglei. Ma ware. Mayamgi drama se karam kanda loidoino haibagi mityeng. Sunil su ngasaina adugumba mityengdu khara toina ukhrabani. Adubu pakna hek loishinba pharak taduna maya higatpa romda makha chathai. Waridu yariba makhai Purnagi romda pushindanaba hotnaraduna magi yum panbagi luhongbagi matangda oina puthoi. Somda thoibi park ki manung khara changsilaga khitang chikpa mafam amada mathanta phami. Lapna Purna hoi Sunil hoi wari saribadu ui. Sanariba wari dudi lapana maram oiraga tadre. Adubu nungaiba wari ni haiba uriba maithong singduda khangi. Ngahak adumna mathanta phamlaga le. Chinglemba pakna lakte. Lakpada matam changlibagi maramdo thoibi yam munna khangi. Hek kaubada thoklakpana hanba mana ngasi matam asuk lauriba sigi maram. Ngaiba yaba ngairaba matung mathanta tatu changlei. Thoibi leiriba adomda. Kuina ngaibro? Hoi. Sorry. Aido thaba maloshinda yadadana. Kashu kaideda. Loramabo thaba.
Hoi, loire. Phamo sida. Sum lep keda. Ngasai dai phamo bai wari ba. Ani do ngahak tumin leinai. Chinglem basu tawfam khangdraduna makhongna leitum khara leiribadu net khaiduna sane. Nahan khai wa pangang nganglabasu ngasidi kariwa haigani khanglaktabagum tawi. Wa ama hekta ngangluraga hena thoibida mangondagi lapthokhinaba maram oirabadi haibagi sukizai. Aduga thoibina tumin ngahak leiribagi maramna wa hainaba leitabagi natti. Hainaba wa yamanbagi karina hana haisige khanpham khangdabagi. Wa si karomdagi haudoksige khalli. Chinglem babu yamna hart tawhalambashu pamde. Amasu kaidanaba amasu soktanaba khwaidagi phaba lambi adu thibani. Chinglem ba. Ibani leiriba relationship se nang kai khange. Phai haina khanbro. Chumi haina khanbro. Ai khangde. Adu main khomakano. Nang nei ginakta dum lingdana leiradi aigide chumba phaba ngaktane thoibi. Masi sengna nang khanglini. Aduga khangna hangido reconsider taw haiba natra. Chinglemba. Ai sengna nangonda nangna pamliba mayamdo piba ngamdre. 3 months dagi 5 months. Amuga dagi 1 year. Kayam kuina sumain yengkidoino. Masi nangi so igi sumata manghanba kaw. Masi gumba relationship sa further drag tawragum se. Siyo na laagan sida hojikta to asi hairakli se nang thoibia. Nang atopa malayrabra. Chinglemba. Please tell me honestly. Ibani kainarasi na hairise ay nataba atopa amagidamak ni hayo sing. Adu yaw na ngangido kaygino. Atopa amagini hai krabo ay. Hai dabado. Adu da na ina pendribasi. Honest oina hayo. Ay ngodo oida bang angam gano thoibi. Okay. You want me to be honest? Fine. I'll do that. But don't drag a third person here. Thoibi kitang sauninge tawrakpado nungsa sor sang na khontaduna fathai. Aduga tapna makha tarai. Chinglemba. Aina nangonda sidala owari sa se haina kawrise oida bangange haidana kawbanati. Nangonda aina matam khra WakhaL khankhige aduga wari ama sa se haikibada. Aduso oida bangange khalaga haikibanati. Ngasi phauda aina ngonda kari oida bangangba yaukre. Asima sukhal. 1 year loinarakpada ai khaktanani. Relationship se work tawna ba hotnaba. Ai khaktanani thoibi. Compromise tawrakpasu. Masi miyam se nangdi kemta khangde. Khangbadunani loishilase to ase na hairaise. Because I can't reciprocate those effort to you, Chinglemba, and I feel guilty for it. Sigumba guilt mayam se puraga ai se punchi chupa hingo hairiro. Adudi aigi punchi sibu karino. Ai nawanda I kemta pamde thoibi. Aigi nakta khak lingdana leyo haibane aide. That's a lot to ask, Chinglemba. Nangna di chambani khalamgani. Nangna hairido kainomta khallo. Mi amabu apamba leigano. Adubo aigi apambagi matung innadi aigi nakta leyo haibani. Tabadadi yam nungshiba mal. Sigumba wase romanticize thokano. Please. Nang WakhaL leiraba educated oiraba scholar student amani. Sigumba wase yamna phabadona haigano. Chinglemba matha sana makok paiduna ngahak lepe. Ma kari hairaga wasi yasenaba purakani khalli. Ngangnaba haurakpaga asum makha chatharakpasida hena lushinba phibam ama takre. Handoraknaba upai ama leitrabagi mami urakli. Leplambadagi changsilaktuna thoibigi manakta famlai. Aduga thoibigi makhutto tapna paishille. Thoibi. Nang shumain tawnuba. Ay nang yam nungshi. Nanga kainaba ngamoy. I'm sorry, Chinglemba. Nang se sumaina har tawbadi ay kashu pamdabani. Hek haurakpadagi aina sigumba moment ama lakpasu pamkhidabani. Thoibi. Matam kuina nangna tumin leiramaga handakta shumain khangai hairise. Is it because of him? Ha. Kay. Nang shumain kay tawramdabani. Ahoy. Aise nangna kimta khande. Nungshiba phaude haibadi khange. Adubu sumaina lapthokpagi mamidi udabani.
ꯉꯁꯤ ꯍꯧꯔꯛꯏꯁꯦ ꯃꯥꯗꯣ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯠꯇ꯭ꯔꯥ Are you cheating on me? ꯊꯣꯏꯕꯤ ꯆꯤꯡꯂꯦꯝꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ cheating ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯅꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗꯨ ꯁꯥꯒꯠꯂꯛꯂꯦ ꯁꯥꯎꯅꯤꯡꯕꯔꯣꯝꯗ ꯂꯥꯛꯀꯗꯧꯔꯦ ꯆꯤꯡꯂꯦꯝꯕꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯤꯕꯗꯨ ꯐꯠ ꯁꯠꯇꯣꯛꯏ ꯅꯪ ꯉꯥꯎꯔꯦ ꯀꯔꯤ cheating ꯑꯕ ꯑꯩꯅ ꯍꯪꯉꯤꯗꯣ ꯈꯨꯝ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯁꯤꯕꯨ ꯆꯤꯡꯂꯦꯝꯕ ꯄꯨꯔꯅꯒ ꯅꯪꯒ ꯑꯩꯉꯣꯟꯗ ꯆꯤꯠ ꯇꯧꯔꯤꯔꯣ ꯆꯤꯡꯂꯦꯝꯕ ꯍꯥꯏꯌꯣ ꯇꯧꯗ꯭ꯔꯗꯤ ꯇꯧꯗꯦ ꯈꯨꯝ ꯑꯩꯅ ꯈ꯭ꯋꯥꯏ ꯌꯥꯅꯤꯡꯗꯕ ꯋꯥꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯁꯨꯡꯇꯧ ꯇꯧꯗꯕ ꯄꯣꯠ ꯑꯃꯗ ꯇꯧꯗꯦ ꯍꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯟꯕ ꯑꯁꯤꯅꯤ ꯅꯪ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗ ꯑꯣꯏꯔꯗꯤ ꯋꯥꯔꯤ ꯁꯥꯕꯩ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯈꯟꯅꯤꯡꯕ ꯃꯑꯣꯡꯗ ꯈꯜꯂꯣ I don't care anymore ꯅꯪꯕꯨ ꯌꯥꯝ ꯍꯥꯔꯠ ꯑꯣꯏꯍꯧꯗꯅꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯊꯣꯏꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ ꯃꯥ ꯋꯥꯗꯨ ꯐꯥꯎ ꯃꯈꯥ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯅ ꯆꯠꯀꯦ ꯇꯧꯏ ꯆꯤꯡꯂꯦꯝꯕꯁꯨ ꯄ꯭ꯔꯞ ꯍꯧꯒꯠꯂꯛꯂꯒ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯥꯏ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯅ ꯀꯟꯊꯣꯔꯛꯏ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯃꯤ ꯑꯇꯩꯗ ꯍꯥꯏꯒꯅꯨ ꯎꯅꯗꯁꯨ ꯋꯥꯁꯦ ꯇꯥꯍꯜꯂꯛꯀꯅꯨ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯄꯤ ꯁꯦꯟꯊꯕ ꯍꯧꯔꯛꯂꯦ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯐꯨꯡꯀꯠꯂꯛꯏ ꯍꯣꯏ ꯆꯨꯝꯃꯦ ꯃꯥ ꯂꯥꯛꯄꯗꯒꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯤ ꯃꯥ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯔꯤꯌꯦꯂꯥꯏꯁꯁꯨ ꯇꯧꯖꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯩ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗ ꯆꯪꯒꯦ ꯈꯟꯈꯤꯗꯦ ꯈꯟꯁꯨ ꯈꯟꯗꯦ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥ ꯈꯔ ꯐꯣꯡꯗꯣꯛꯄꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯈꯔꯁꯦ ꯅꯪꯒꯤ ꯂꯥꯏꯐꯇ ꯚꯦꯂ꯭ꯌꯨ ꯊꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯃꯌꯥꯝꯅꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯩ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯋꯦ ꯍꯥꯏ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯤꯁꯤꯕꯨ ꯀꯅꯥꯅꯣ ꯆꯤꯡꯂꯦꯝꯕ ꯅꯪꯒꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯪꯂꯤ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯅꯪꯒ ꯑꯩꯒꯒꯤ ꯃꯅꯨꯡꯗ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯊꯣꯏꯕꯤ ꯁꯤ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯣꯏꯗꯕ ꯍꯥꯏꯈ꯭ꯔꯦꯕꯁꯦ ꯊꯣꯏꯕꯤ ꯏꯁꯥꯒꯤ ꯂꯥꯏꯐꯇ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯈꯟꯕꯁꯦ ꯀꯌꯥꯝ ꯂꯥꯟꯒꯦ ꯍꯥꯏꯌꯣ ꯀꯌꯥꯝ ꯂꯥꯟꯒꯦꯕ ꯑꯩ ꯂꯥꯜꯂꯦ ꯊꯣꯏꯕꯤ ꯑꯗꯨꯒ ꯅꯪꯅ ꯄꯨꯔꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯍꯥꯟꯅ ꯅꯉꯣꯟꯗ ꯅꯪꯒ ꯑꯩꯒꯒꯤ ꯋꯥ ꯈꯛꯇꯅꯤ ꯃꯤ ꯑꯇꯣꯞꯄꯒꯤ ꯌꯥꯎꯗꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯒ ꯇꯣꯛꯅꯔꯁꯦꯅ ꯍꯥꯏꯔꯤꯗꯣ ꯄꯨꯔꯅꯒ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯁꯦꯝꯒꯦ ꯈꯟꯕꯒꯤ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯔꯤꯅ ꯐꯩ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯂꯩꯕꯅ ꯐꯒꯅꯤ ꯍꯥꯏꯕ ꯑꯣꯞꯁꯟꯗꯨ ꯆꯨꯁ ꯇꯧꯔꯨꯕ ꯈꯛꯅꯤ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛ ꯑꯩꯗꯣ ꯅꯪꯅ ꯄꯨꯔꯅꯒ ꯂꯣꯏꯅꯕ ꯃꯑꯣꯡ ꯈꯔ ꯎꯔꯨꯕꯗꯒꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯅꯦꯕ ꯊꯣꯏꯕꯤ ꯁꯤ ꯑꯩ ꯂꯥꯜꯂꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯣꯕ ꯍꯣꯏ ꯆꯨꯝꯃꯦ ꯑꯩ ꯄꯨꯔꯅ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯅꯪꯅ ꯈꯜꯂꯤ ꯃꯌꯥꯝꯗꯨꯗꯤ ꯂꯥꯜꯂꯦ ꯃꯤꯒꯤꯁꯨ ꯐꯤꯌꯥꯟꯁꯦ ꯂꯩꯕꯅꯤ ꯂꯨꯍꯣꯡꯗꯣꯔꯕꯅꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩꯌꯦ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯆꯤꯡꯂꯦꯝꯕ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯂꯦꯞꯂꯝꯕꯗꯒꯤ ꯅꯤꯡꯈꯥꯡ ꯐꯝꯊꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯀꯞꯄꯤ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈ꯭ꯔꯦ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯆꯤꯡꯂꯦꯝꯕꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯈꯔ ꯍꯥꯏꯕꯗ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯑꯟꯗꯔꯁ꯭ꯇꯦꯟ ꯇꯧꯕꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯆꯤꯡꯂꯦꯝꯕꯁꯨ ꯂꯥꯟꯗꯦ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯆꯠꯈ꯭ꯔꯅꯤ ꯄꯥꯈꯠꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯈꯔ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯇꯥꯌꯣꯟꯅꯕꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯀꯞꯂꯝꯂꯒ ꯊꯣꯏꯕꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯏ ꯑꯗꯨꯝꯅ ꯄꯤ ꯇꯥꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅꯤ ꯆꯨꯝꯅ ꯋꯥ ꯈꯔ ꯉꯥꯡꯅꯔꯒ ꯈꯔ ꯌꯥꯅꯗ꯭ꯔꯕꯁꯨ ꯄꯤꯃꯛꯇꯤ ꯇꯥꯒꯅꯤ ꯈꯜꯂꯨꯗꯦ ꯃꯁꯝ ꯃꯅꯥꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯄ꯭ꯔꯞ ꯆꯠꯈꯤ ꯆꯤꯡꯂꯦꯝꯕꯗ ꯆꯠꯂꯒꯦꯁꯨ ꯍꯥꯏꯔꯝꯗꯦ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯇꯨꯡꯗ ꯏꯟꯅꯔꯛꯏ ꯄꯥꯈꯠꯅ ꯒꯦꯠ ꯃꯄꯥ ꯐꯥꯎ ꯏꯟꯅꯔꯛꯂꯒ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯂꯩꯍꯧꯔꯦ ꯅꯦꯟꯁꯤꯗꯤ ꯊꯣꯏꯕꯤ ꯍꯜꯂꯛꯄꯗꯨꯗ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯏ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯥꯟꯅꯕꯤꯒꯤ ꯆꯥꯅꯕ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯛꯀꯦ ꯍꯥꯏꯔꯝꯕꯒꯤꯅꯤ ꯊꯣꯏꯕꯤꯅ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯏꯉꯥꯡ ꯉꯥꯡꯂꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯆꯞ ꯂꯦꯞꯄꯤ
मा उबदा कौसु कौरमदे प्रप प्रप रूमदा चंगलगा थोंग लोनसिनख्रे करी तौरबनो खल्लदुना थोंग तपना थिल्ली थोइबी थोइबी कइदौरगे खुमलक्ते नेंसी प्रप प्रप फोन पुथोई चिंगलेंबगा उनगनी हायरंबदो करी तौनरजानो खल्लदुना फोन तौगे तौबगा चिंगलेंबना हाना कॉल तौसिले हेलो चिंगलेंबा कइनो थोइबी से कइदौरगे नेंसी आई कइदौदोइनो खंगत्रे चिंगलेंबा फोन पाइना पाइना ममाइदो मखुत नामना पाइशनदुना कपलकले ngasai fungatlamba mayamdo hojikta pathorakpan hojikta wakhal khantharurаканда pumnamak ut olamle aima kapiro as kai lege nangbo chinglemba pidu sachat taithoi nungsa sor ama sangna hondoklaga fathaduna khummi noi get mayada lei changoi khoida keidorino do phasana wari sadoknaba ai karak pangam do mantre nupa mandaba dawno kaino kaidawnarino haibanabani thoibido aina hairoidaba haikre nati kari wahodaginoba nabani bu ngarangdi kaishu tawdadaine ngasai su kaishu tawde ngasi numitchi sunglagla amdradi phadoban ai tawpham khangdrinets ai gi mateng kita panguba kaidaw haibano do hairo thoibido aingonda yam warokre amta themchinbiu magi hanagi pipamda amta lakhanbiu banang mana ai saudre haira kandada ai lake aduga maga wari do gyan ta na sanaki hoi ai phana ba haigene adugidi khanaga no nungaide kaigino noina smain tawnari sibo phaja phaja na hainau loinau ba hoi phare phare nangsu wakhal do yam hena khanjiluranu ko kaptanaga tawri do nungaide kapkan thoibi su phajana ai themgi ngahak saunabadabu adumain to bahunabra angang macha dawna Nancy na themjilei phajana gyan ta na hallo wakhal yam khallurano kaishu leiba wa natte asina chingba chinglemba sumagi leifam romda hannanaba khong thangba haurakle adubu ma khangi ngasi gi saunabado kaishu leitaba wagi natre wado apikpa kaishu leitabadi natre somda mahesta Nancy na call tawraga pau tamlei thoibiga chinglembaga khara saunara male chinglembadu sumain tawduna chatkhre khara yengsinbiu haidana chinglemba room changlakpada mahesh leptuna lerame prap changsilaklaga chingduna makhoigi room da pushinduna chair ama chingthoklaga famhalle kedonai no hairo chinglemba khumpham khangdabi mamaya du nanduna le chinglemba hojik angang natrabani pepa khatnaba saunabagi matam sunate aduga muksu thoibina bani nungta saunabasu udre ngasi gi se khara lure haiba na drosina haibade pare matang chari to nabani amana amada yam toxic oinare mahesh nasana di khangamoi shigi wase lapna ubai khoina di ur toxic haise fattaba behavior aduna khakpurak panate nangna fanyamna phai haina khallasu phariba mafamdo chanadradi toxic ol angang da sangom pijaba phai hai pijaba su phai animak phai na pulap pijaradi binda oli khangbra chinglemba makok paiduna khuruda makhut sauraga non thaduna tuminle mahesh na makha tarai nabani gi phana banai na harise mahesh ise aina khangba kalikhai aina tumin leishalikhai penda banungai taba uthok trikhai relationship se work tawgani ibani punje sima chatminaba yagani khallubani adudine nasana nasabu manghanjaba kawi maru mi ama nungshirena adu yongna isa se chingthagadawba nate mahesh na wa mayam ama hai chinglemba su tumin taduna le hairiba mayam do loina achumba ngaktani thoibi se mana phaduna thambaga chap manakre mamang da chatlage tawrakhiba matang singdadi asi yongna ngangna khide wado icham chamna oidoba mandre to asi yaroi haiba wahai khaktana loishinna khibani yasina khibani adubu ngasidi mamangi mayam duga yamna khenaba phibam ama masidani chinglembana hena kiriba asiso phana hairasu wakhal phana khallabasu ma thoibi bu thadokpa ngamdoribra magi thamoiduna yagadoribra ahingdo
Thoibida text ama thai. Thoibi, I'm really sorry. Nang sauba kitang halakpada wari sase. Thoibi magi room dagi thoklakkhidre. Nungdangi dinner chabagi kaubasu khumlakte. Room adu mai muthatlaga mathanta tumina leisili. Ahing nongyai henjilakla duphaw chigmok lauraktrabadudadi Nancy pakhatladuna thong thilai. Thoibi, nang kaisu tawdaba natro. Thong se hangdrasu wa amari khum omi nangbo. Please. Nancy pakhatle khangladuna thong du tapna hanglai. Kaino nang toisibo? Ai pakhatle khangbra. Sakta thisidi. Sorry. Nancy Thoibi gi room du da changlai. Room du imam duna lerambaduda room gi switchboard adu thiraga mai thali. Thoibi su changsen khraga magi phamung mathak du da phammi. Nancy na nakal gi chair du da phammi. Chak lamdro. Lamde. Kyam kuina kapino. Nasak to yadre. Loi pomi. Nancy gi wadu da Thoibi mamai du mathanta makhut na pai du na yengi. Chinglemba su ngasai khra kapkre. Nancy. How? Ai se am phattabra. Adumai hainusi. Thoibi tawfam khangda makok non tharaduna makhut ani du pai sinaraga tuminle. Ngasaidagi amamba marak aduda WakhaL amana irak narurabani. Karina achumbano, karina aranbano, masak loina mangkhibadawna tawre. Khonjel adu tanik laduna tapna hairei. Asi yohan Chris ainani. Hana toklamdobani. 5 months surakpada. Aina to si oiraroi haibada chinglembana kappado. Aduda aise kitang strong stance ama piraga tokhauradi si yoramoidabani. Tungda kai oirakani bu kanana khangge. Loina phadawa manba ngakdani, hope thamba ngakdani. Aina aranba mafamda lepdaga nakhoi mayamda aigi aranba mafamdugi excuses mayam amasu pikre. Nungshiba darkar oide. Understanding adu khak needs pinabaduni. Sumaina mayam hairaga. Asingbadi isana isada assurance bizabani. Aina tawrisi. Ai hayengwai regret la oiko haidan. Adubo mayam se janapam leiramdri. Thoibia. Kuisin khraga heina aruba phibam laktringai ngallingai wa solution ki bana phai khalakpagi wari sabani. Aduga breakup se masak phasa haningbagi athiba memory ama oihaningdabagi ingna wari sadoknaraga apam da hainaraga lution ki khaluba. Pharese wado adu yorabani na ai kemta hairoigi nabani muktanga wari sar aduga aduda lorokpa decision do ekhoi loina support tawdoini as a friend amoina nabani gi phabaduni ekhoina pami sisu nangshu nungaina leiba pami chinglembasu nungaina leiba pami chapmani. Numittu adumna loishilli nongan khibasu khanghaudre. Class chatnaba hobe loishinaba amuk haurakle. Thoibi mamit adu ice pack na thamlaga normal oiraknaba kanna hotnei ngaihak aduda. Ngarang fana thodok mayam ama thokrabasu class di lepa yade, university chattabadi yade. Khwaidagi maru oiba hairadi masini. Breakup dagi hena maru oiba love and hate haiba emotion asidagi hena maru oiba. Magi student scholar gi life asini.